ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯅꯝꯃꯦꯅ ꯇꯧꯔꯒ ꯅꯝꯃꯝꯗ꯭ꯔꯦ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯇꯧꯕꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯉꯁꯤꯗꯤ ꯌꯦꯟꯁꯦ ꯈꯔ ꯉꯧꯊꯕꯅꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯦꯅ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯣꯞꯇ ꯂꯩ ꯂꯩꯔꯝꯃꯦ ꯃꯤꯃꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯞꯆꯤꯟꯕꯅꯤ ꯃꯅꯝꯁꯤꯗꯤ ꯋꯥꯎ ꯇꯥꯏꯌꯦ ꯑꯣ ꯇꯥꯔꯦ ꯁꯤꯡꯖꯨꯁꯤꯗꯤ ꯈꯔ ꯅꯝꯅ ꯇꯣꯠꯂꯒ ꯁꯤꯅ ꯍꯥꯎꯋꯦ ꯈꯤꯇꯪ ꯃꯄꯨꯡ ꯐꯥꯅ ꯇꯣꯠꯄꯤꯕ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯆꯥꯕꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯊꯝꯃꯁꯤ ꯉꯁꯤꯗꯤ ꯂꯦꯇꯤꯁ ꯃꯅꯥꯒꯁꯦ ꯍꯦꯛꯇ ꯅꯩꯊꯔꯒꯦꯅ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯈꯔ ꯇꯔꯥꯝ ꯑꯣꯛꯆꯔꯤꯌꯦ ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯑꯦ ꯉꯁꯤꯗꯤ ꯑꯇꯩꯝꯇ ꯇꯧꯗ꯭ꯔꯦ ꯌꯦꯟꯒꯤ ꯃꯇꯣꯡꯒ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯀꯟꯅꯦ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥ ꯈꯔꯅꯦ ꯑꯗꯨꯒ ꯃꯈꯣꯡꯒ ꯃꯍꯤꯒ ꯑꯝꯇ ꯍꯥꯞꯇꯕꯤꯗ ꯀꯪꯅ ꯍꯦꯛꯇ ꯀ꯭ꯔꯪ ꯍꯦꯛꯇ ꯉꯧꯊꯔꯦ ꯑꯗꯨꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯄꯦꯀꯣ ꯈꯤꯇꯪ ꯆꯥꯔꯒꯦꯅ ꯑꯗꯨꯗꯨꯒ ꯁꯤꯗ ꯗꯁꯀꯨꯁ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯊꯕꯤ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯂꯦꯇꯤꯁ ꯃꯅꯥꯁꯤꯒ ꯐꯖꯅ ꯀꯣꯠꯊꯔꯒꯦꯅ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯗꯨꯗꯤ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯦ ꯑꯩ ꯑꯗꯨꯝ ꯆꯥꯁꯤꯜꯂꯒꯦ ꯃꯅꯝꯁꯤ ꯇꯥꯕꯗ ꯌꯥꯗ꯭ꯔꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯤꯒꯦ ꯌꯦꯟꯁꯦ ꯍꯦꯛꯇ ꯐꯖꯅ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯦ ꯉꯧꯊꯔꯕꯅꯤ ꯀꯪꯅ ꯍꯦꯛꯇ ꯆꯥꯔꯒꯦꯅ ꯆꯝꯐꯨꯠꯁꯤꯒ ꯍꯦꯛꯇ ꯆꯝꯐꯨꯠꯁꯤꯒ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯍꯥꯎꯋꯦꯍꯦ ꯃꯍꯤ ꯑꯝꯇ ꯍꯥꯞꯇꯕꯅ ꯉꯧꯊꯕꯅꯦ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯔꯦꯗ
Wow, did it? Have you done? Makan gak? Kok ini saya ngubah nih, tapi tuh bisa nggak? Saya mau makan kita tuh ya. Ai chăm một chỗ cha bây giờ không gì vậy, không làm gì vậy,
ꯃꯈꯣꯡꯁꯨ ꯍꯥꯎꯔꯦ. 미소주 그지는 모르면 고화 없네. 마사지 받으라. ꯃꯌꯥꯝ ꯆꯥꯔꯤꯉꯩꯗ ꯋꯥ ꯉꯥꯡꯕ ꯁꯪꯗꯦꯗꯣ ꯇꯥꯔꯦ ꯉꯁꯤꯁꯦ. ꯍꯥꯎꯃꯟꯈꯤꯗꯅ ꯆꯥꯅꯕꯁꯤꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝ ꯂꯩꯔꯦ. ꯉꯁꯤꯗꯤ ꯌꯦꯟꯒꯤ ꯄꯥꯠ ꯉꯥꯛꯇ ꯉꯧꯕꯅꯦ. ꯃꯁꯤꯅ ꯀꯩꯅ ꯍꯥꯎꯋꯦꯗ. ꯁꯤꯡꯖꯨꯗꯨꯒ ꯆꯝꯐꯨꯠꯁꯤꯒ ꯀꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ. ꯐꯖꯅ ꯆꯥꯟꯅꯔꯦ ꯉꯁꯤꯗꯤ.
ꯆꯝꯐꯨꯠ ꯃꯍꯤꯒ ꯊꯛꯆꯟꯕꯁꯤꯗꯤ ꯃꯣꯔꯣꯛ ꯈꯤꯇꯪꯒ ꯁꯥꯇꯛꯀ ꯇꯧꯕꯗꯀꯣ ꯃꯇꯤꯟꯒ ꯄꯥꯡꯖꯜꯂꯛꯑꯦ ꯁꯥꯔꯅꯨ ꯏꯪꯊꯔꯣꯅ ꯃꯈꯣꯡ ꯆꯤꯛꯄꯁꯤ ꯋꯥ ꯉꯥꯡꯕꯒ ꯁꯪꯗꯦ ꯀꯗꯛ ꯀꯗꯛ ꯆꯤꯛꯏꯉꯩꯗ ꯃꯌꯥꯝ ꯑꯔꯣꯏꯕꯁꯤꯗꯤ ꯆꯝꯐꯨꯠꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏ ꯁꯤꯠ ꯍꯥꯏꯅ ꯇꯦꯡ ꯇꯦꯡꯒꯩ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯪꯃꯟꯗꯅ ꯉꯁꯤꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯆꯝꯐꯨꯠꯁꯤꯒ ꯐꯖꯅ ꯆꯥꯟꯅꯈꯔꯦ ꯑꯃꯅ ꯀꯪꯅ ꯐꯖꯅ ꯉꯧꯊꯔꯕꯅꯤꯅ ꯑꯃꯅ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯅ ꯁꯤꯡꯖꯨꯁꯨ ꯑꯗꯨꯝ ꯈꯤꯇꯪꯒ ꯌꯥꯎꯁꯜꯂꯦꯗꯣ ꯐꯖꯅꯁꯨ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯏꯁꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯃꯇꯥꯡ ꯆꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯊꯨꯕꯤꯗ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ